Revolutionary People's Front RPF ki nifumanga Shuba Mapok Kumon Lakpada Rpf Amadi Manipur Meeyam da PAMBEI na LUCHINGBA UNLF na Yaipha Paojel Pirakli. Lal holop asigi Department of Publicity ki Media Coordinator Sarai Rongba Thoksong gi Chairwal lamada hai Irebak Manipur gi ningtamba hanjelak na ba RPF na changsiliba lantheng asida thawai na pontha pi khraba RPF amasung masigi lanmi sanglup pielegi athauba LUCHINGBA sing amasung ningtam yawal lanmi singi maphamda yawal gi ikai khumna bapizari RPF na changsiliba Manipur gi ningtam lantheng gi yawal asi khumang chausinba oirasanu ngasidi Irebak Manipur asi India gi mikha pon ba lebak amu oine leiriba phibam asina aikhoi gi miyam kham thengna loilam lenga ke wat anai amasung masigi khaidok khaijingi poramda khudong thiba kaya mayoknari masidagi hendoktona Irebak Manipur gi puwari asi malengi phurup singi liklam zatki laimaidagi muthatna ba hotnarekliba asida aikhoi gi miyam mi pai ba fauri masi punamak asi aikhoi thauna laina mayokna batai amasung aikhoi gi miyam amasung yawal gi apun ba thauna adu khaktana maithiba piba ngamgani hairi sahi lising kya gi langlaba puwari ga iroinana Iromdom lengak saduna kanagi sumikha pondana laklaba Irebak asi kan bahaibasi yawal iho asi khaktana ngampham thoki yawal khumang chausinaba aikhoi lepalektana khongthangsi lebak kiluraba tanpham asida Irebak ki angamba thaudang lobiriba iresa khudingmaki maphamdasu UNLF na kok nona yawal ki ikai khumna bapizari haina Chairwal asna makhatari